District United Women Development Organization Thoubal Ima linkhatkibagi kungindipa Lak Suba Mapok Kumwon Thouram ngasi Kakching District ki wabagai lamkhai da pangthokkhre. Thouram aduda kada Manipur ki President H Priyokumana athoiba mithunglen Thoubal Ima ki President Khumuk Chamong bi memana Thouram mapu amadi Ichol ki General Secretary H Benina akhanaba mithung oina sarugyaki. Ngasi ki Thouram aduga mari leinana athoiba mithunglen gi warol piraduna kada Manipur ki President Priyokumar na Phongdokhibada ngasi mak Manipur da thokliba irang asida Jiribam da apikpa angang ohum yauna mioi manga hatkiba amasung Tronglawbida apikpa angang ani hatpikibada Prime Minister Modi masamaksu wafam amata phongdokhiba haikiba leite Manipur lengaksu madumangai hairuraga NIA da case sinani hekhai tasengna NIA asi state lengaki mathakta leirabra NIA di state lengaki makhada leigedabani Makoina NIA da sinai hairiba asi Manipur da paliba laingaga sigi Chief Minister amadi Council of Ministers singi makok chiktananaba NIA da thabak tawhanbani Manipur gi paliba laingag asina leiriba irang asi loishinaba pukchel tingna thabak tawde makoi khudimag asi famgi mikanaringaida nupi lonabada hotnaringaida adomda oina wakal thadabadawna ui madu oiba tarabadi aikhoigi leibag asi kari fibamda lakadagi haiba adu aikoina Hanaba mathautai ngasidi makoina Chief Minister gi Farm Munaringai Cabinet Minister gi Farm Munaringai ekoina lekha taraliba asini haina su Priyokumar na makata na phongdokhi ngasigi thoromaduda Thoubal District United Women Development Organization Thoubal Ima hana President oirambi Laikhitrabi Kangujamongbi Thasna Sapamongbi Bimola Executive Member oirambi Laitonjam Ongbi Shama Member oirambi Sanahanbi amasung Nepramongbi Ningogi photo da miyamna lei katuna ikai khumnabasu utki hauji yamna akhoi tronglawbi ki issue da yam kanna irang thoiba angani legidabagi mayamna ban blockade kanna tawringai marak sida akhoi ge su tangai phataba akhoi ge Thoubal district ki kungani Lak Suba adugumlaba akhoi gi foundation day si tawdaba yadadana akhoi ngasi se akhoi yamna akhoi mi jani chahum hena community hall da tawnaba akhoi somda Imphal lomdagi akhoi ima sing akhoi state ki ima sing acho lukki akhoi sengi mayam ama akhoi loina invitation piro matungda tangai phatana akhoi ngarang si akhoi educated mai si kanna tana jarakanda akhoi na ngasi amna pichinna tawdaba yada boina akhoi gi laikhidraba akhoi hana founder oibiramba ima sing gi da hikal lekat tambaga loina na akhoi gi ngasi ga sigongnoba foundation day asi pangthok jabani aduna akhoi yamna dum dham da akhoi yamna irang sida akhoi Towning bani adu irang sena maram moiraga akhoi yamna chamna adugomno pa akhoi tawdoi ba da thawdang asi ngasi tawjabani haibase